ꯑꯍꯥꯟꯕꯗ PMO ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯑꯣꯏꯅ ꯋꯦꯁ ꯕꯦꯡꯒꯜ, ꯇ꯭ꯔꯤꯄꯨꯔꯥ, ꯃꯤꯖꯣꯔꯥꯝ, ꯃꯦꯘꯥꯂꯌꯥ, ꯃꯅꯤꯄꯨꯔ, ꯑꯁꯥꯝꯗ ꯍꯥꯏꯔꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯔꯤꯃꯜꯅ ꯁꯣꯛꯍꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ PMNRFꯇꯒꯤ ꯂꯨꯄꯥ ꯂꯥꯈ 2 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯣꯏꯅ, ꯑꯗꯨꯒ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯤꯁꯤꯡ 50 ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ PMO ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯈꯣꯡꯗꯣꯛꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯏꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯤꯅꯕ ꯂꯥꯎꯊꯣꯛꯎ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯤꯈ꯭ꯔꯕ, ꯂꯟ ꯊꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯍꯩ ꯃꯔꯣꯡ, ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯂꯣꯏꯅꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯡꯈ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯑꯋꯥꯕꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯗꯨꯅ ꯅꯨꯡꯁꯥ ꯃꯄꯤ ꯍꯨꯟꯗꯣꯛꯍꯜꯂꯨ꯫ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯜ ꯃꯊꯨꯝ, ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯥꯎꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯂꯦꯟ, ꯈꯥꯁ ꯂꯦꯟ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯒꯠꯄ, ꯏꯔꯝ ꯈꯣꯡꯂꯝꯅꯆꯤꯡꯕ ꯈꯣꯞꯆꯤꯟꯕ, ꯏꯟꯀ꯭ꯔꯣꯆꯔꯁꯤꯡ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯊꯦꯡꯅꯔꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯎ꯫ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯕꯗꯤ ꯅꯣꯡ ꯈꯖꯤꯛꯇꯪ ꯃꯪꯕ ꯅꯠꯇ꯭ꯔꯒꯅ ꯆꯨꯕꯗ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁ꯭ꯇꯦꯠ ꯂꯦꯟ, ꯈꯥꯁ ꯂꯦꯟꯁꯤꯡ ꯈꯣꯞꯆꯤꯟꯕ, ꯏꯔꯝ ꯈꯣꯡꯂꯝꯁꯤꯡ ꯐꯨꯝꯖꯤꯟꯗꯨꯅ ꯌꯨꯝ ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯄꯤꯗꯕꯗꯒꯤ, ꯏꯔꯝ khonglam ꯂꯩꯔꯛꯇꯕꯗꯒꯤ, ꯅꯣꯡ ꯈꯖꯤꯛꯇꯪ ꯃꯪꯕꯗ ꯏꯁꯤꯡ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯕꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯛꯈꯤꯕꯅꯤ꯫ ꯈꯨꯠꯁꯦꯝꯒꯤꯕꯨ ꯑꯣꯏꯔꯣ, ꯃꯍꯧꯁꯥꯒꯤ ꯅꯣꯡꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯤꯕꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯏꯟꯀ꯭ꯔꯣꯆꯔ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯂꯩꯉꯥꯛꯅ ꯏꯟꯀ꯭ꯔꯣꯆꯔ ꯐ꯭ꯔꯤ ꯊꯥꯔꯤꯕ ꯑꯃꯗꯤ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡꯗ ꯂꯥꯟꯅ ꯄꯇꯥ ꯄꯤꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡꯒ ꯂꯥꯞꯊꯣꯛꯅꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯕꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯤꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯃꯤꯌꯥꯝꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯇꯨꯅ ꯈꯪꯍꯟꯕꯅ ꯐꯩ꯫ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯛꯇꯗ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯞꯊꯣꯛꯅꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯅꯕ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯉꯥꯛꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯀꯥꯆꯤꯟ ꯀꯌꯥ ꯌꯧꯅ ꯎꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕ ꯑꯗꯨ ꯅꯠꯇꯦ꯫ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯝꯗꯝꯒꯤ ꯈꯟꯕ ꯑꯁꯦꯡꯕ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯠꯄ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯂꯩꯉꯥꯛꯄ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯁꯥꯁꯤꯟꯅꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯁꯤꯌꯔꯤꯇꯤ, ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯕꯒ ꯏꯔꯣꯏꯅꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡ ꯆꯠꯊꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯗꯨ ꯀꯩꯗꯧꯉꯩꯗ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯒꯤ ꯃꯍꯨꯠ ꯆꯥꯎꯈꯠꯄ ꯃꯅꯤꯡ ꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯞꯂꯤ ꯄꯩꯔꯛꯈꯤꯕꯁꯤꯡꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯕꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯂꯩꯔꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯂꯩꯈꯥ ꯇꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯂꯩꯉꯥꯛ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯄꯣꯂꯤꯁꯤ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤꯃꯛꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯧꯅꯤꯡꯕ ꯊꯕꯛꯇ ꯃꯅꯤꯡ ꯇꯝꯅꯔꯛꯈꯤꯕꯗꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯗꯕꯗꯒꯤ ꯒꯨꯗ ꯒꯣꯚꯔꯅꯦꯟꯁ ꯑꯣꯏꯗꯕ ꯂꯩꯉꯥꯛ ꯂꯩꯔꯛꯏ ꯍꯥꯏꯕꯗꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎ ꯆꯨꯅꯕ ꯃꯑꯣꯡꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯗꯨꯅ ꯄꯣꯂꯤꯁꯤꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯣꯏꯔꯛꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ
Nambol Turel gi retaining wall meter yang khairom nem thakre asiba ma taw tharakle khorambal kaithel gi mapam ayamba isaw gi sang han tharakle Manipur haukiba tang kunga tareta gi leptana surakhiba nongna state asigi mapam ayamba isina thumni gibadigi miyamna sawna awaba mayang nari ngase ayu angan mada Nambol Turel gi kangambam laikai mapa kakhulong gi na maninglom thangbo sarukta khari retaining 50 rom namthakibadigi miyamna sawna mi paina pokngari Thaudo sing asi ayu angan mada miyamna thingnarakibani handaki ising isawna maram oiraga pauna kaithel amasum thangal kaithel ising na thumjingibadigi Nambol Turel gi imai mayeng tarakibadigi ising gi irei sen tharakpa amadi retaining wall bakhongda achauba upambi kayagi marasatpana retaining wall asi namthakibu oiramba yai haina water resource department gi hais laisangthem surjana phungdokpaga loinana Department gi mai digi GI pipe puraktuna mafam madu yengsinuna khudaktagi section torang paikat paure GI pipe is yengsinuna retaining wall asi matam kharagi oina kanbu nangani makatana ising isagi pibam fogalaba matungda semjinana bigi thorang paikat kani haina mangla phongdoki amaromda ngasi ayuk Sakmai police station gi manungsanba Sakmai da manakta leiba kalau meada asiba nupi amagi haksang miyamna phangmangam kre Laikhidraba nupi asigi maming Sanuka Misra sai humpu mapuraiba prasad kau heri laifamna kangla tongbi hati khola tagin heri sina phangkiba nupi asi numit humni mari nigi mamang nigi mayumdagi thokibadagi isingda tawtakibadagi thiba khangdana leirakhibani asiba sanga dunga si Sakmai police station force hotem gi damang lokhalaba matung Janims gi medal sanga thamkre heri amaromda haukiba pung taragani thui asida Nambol Turel gi imai foot taragani thui gi sang hanthakibadagi khorambal kaithel gi akoibada laiba mafam ising thumba gi sang yam hanthakre adomoinama pauna amasum thangal kaithel gi oinadi North AOC amadi DM University room dagi sensilakpa ising maram oiraga kaithel manung gi imai ihan hanthadri ngasi ayuk pung 8 fawbada oikiba phibam gi matungina Oripok flyover bridge makongda thomjilambe ising adu hanthakre Adomoinama Oripok main road kinakangda leiba lambi singdi ising atumak thumli Nagamapal Mekai amasung wahengmam laikai gi main road ta ising thomjilamba sing adu suhantakre hauji ising thomjinduna leidiba mafam sing aduna pauna kaithel sangphamdagi pauna international market aba lambi polo ground lambi governor road thangal kaithel lambi alugali family welfare lambi all assembly road major khul MG avenue Kuyathong North AOC BT Road Congress Bowl lambi Johnston School Rasbon Nityapat suthekna singba mafam singdi hauji su ising thumjilaga leiri nongge pibam phagalakpa amadi khorambal kaithel akoibada ising thumjilamba sing hantarakpadagi insang napi yonbi imai bel sing tholaktuna Nagamapal Maharani thong amadi Kaisapa junction da insang napi sing yonbigi thabak sathanaki amaromda Nambol gi mafam kya ising Saubadagi miyoi kya awaba maynari masidana tana Nambol police station manungsu ising sangbadagi kudongsa daba kya mayunari haidiansu pau sita makatari makasa tharakpo aina paujal pausi dige to pamaruiba pau kranamo hayeng aroiba tangkaki Lok Sabha constituency yang khaigatere ta pangtholagani PM Modi UP gi Varanasi da BJP gi candidate oiri Hayeng taragani pansu Lok Sabha election 2024 aroiba tare suba tangkata Lok Sabha constituency yang khaigatere vote hat taragani India ki Prime Minister Narendra Modi aroiba tangkaki Lok Sabha constituency election asida Uttar Pradesh ki Varanasi constituency da BJP ki candidate oiri aroiba tangkaki election asigi vote hat nagadoriba asigidama darakar oiba thabak punamak sem saba loikibaga loinana Mari lainaba official singsu magi polling center singda thungnakibaga loinana election asi santi oina pangthoknaba lokhatpia ba thabak punamak lokhatle haina Election Commission of India ECI na phungdorri hayang pangthokodoriba taragani pansuba Lok Sabha election 2024 gi aroiba tare suba tanga chemical asigi oina pangthokodoriba Lok Sabha constituency yang khai tare rati Uttar Pradesh taragumdai Punjab taragumdai West Bengal mapan Bihar Nipan Odisha Taruk Himachal Pradesh Mari Jharkhand ahum amasung Chandigarh amani Varanasi Lok Sabha constituency sida BJP gi candidate oina Prime Minister Narendra Modi mirep oibaga loinana hairiba Lok Sabha constituency sida Congress ki saknairaba Ajay Rai BSP gi Athar Jamalal amasung ADS ki Anupriya Patil na lamathomri Sai sigi hokibe April taraga mapandagi taraga nipan suba Lok Sabha election 2024 sigi ahanba tangkak ki election hokibani
अनिसुब तंगक की इलेक्शन अप्रैल कुनगा तरुक अहुमसुब तंगक की इलेक्शन मे तरेट पांगथोखी लोइना मरी सुब तंगक की इलेक्शन मे तरागुमदोई मंगा सुब तंगक की इलेक्शन मे कुन तरुक सुब तंगक की इलेक्शन मे कुनगा मंगादा वोटर्स सिंगना वोट थादनखी लोइना पांगथोखिबे इलेक्शन अदुदा अहानब तंगक वोटर्स सिंगना वोट थादबगी सांग असि सादा 66.14 अनिसुब तंगक की ओइना सादा 66.71 नखी अदुगा अहुमसुबा मरीसुबा मंगासुबा अमसुम तरुकसुबा तंगक की ओइना वोटर्स सिंगना वोट थादबगी सांग सादा 65.68 69.16 62.20 अमसुम 63.37 ओइखी आइनसु ECI na फोंदोक लेख्रबनी हयंग पांथोकदोरिबु तरागनि पांचबु लोकसभा कंस्टिट्युएंसी इलेक्शन 2024 गी तारे सुबह अरोइब तंकक असिदा बीजेपी की प्राइम मिनिस्टर नरेंद्र मोदी यावना तोवान पॉलिटिकल पार्टी सिंगी सनाइरब मियोय क्यासु मखोय मखोय पॉलिटिकल पार्टी सिंग कैंडिडेट ओइना लंबा तोंगरी तंकक असिदा तोवान पॉलिटिकल पार्टी सिंगी कैंडिडेट समापनगा मरीना लंबा तोंगरी लोइना हंदक पांथोकलिबा तरागनि पांचबु लोकसभा कंस्टिट्युएंसी इलेक्शन 2024 सिगी ओइना इंडिया पुमगी लाक्लिबा जून मरीदे इलेक्शन सिगी कंस्टिट्युएंसी खुदिमक की फल लाथोकनी हाइनसु ECI ना फोंदोख्रबनी हाइना पाउसिना मखातारी अतोप पाउमना वर्ल्ड मितै काउंसिल की लुसिंग सिंगा CM गुनाख्रे वर्ल्ड मितै काउंसिल की सेंट्रल एग्जीक्यूटिव कमिटी की लुसिंग सिंगा मिनिस्टर नमथोंबम बेरेन सिंहागा ngarang ma की संगाय गुनाख्रे CM गुना बदुदा वर्ल्ड मितै काउंसिल CEC की लुसिंग सिंगना वर्ल्ड मितै काउंसिल CEC की अनौब खनखिबा चेयरमैन कर्नल तेनसुबम गोकुल सिंह रिटियट ना ओइरे हैना फोंके मसुम मितै फ्रुक की सको थौरांग मरी लेनबु वफम क्या पुथोक्तुना वातानखी मरुओइबु वफम सिंगनि मणिपुर तुंगकोइब शांतिपुरनबा मितै फ्रुना येलोमी ओइना ताब स्टेट सिंगदा कॉन्स्टिट्यूशनल प्रोटेक्शन पीबा मसुम सोशियो इकोनॉमिक डेवलपमेंट पुरनबना सिंगु वफम क्या तानाबदा यावखेरि सी मिनिस्टर की मफमदा वर्ल्ड मितै काउंसिल सेंट्रल एग्जीक्यूटिव कमिटी की लुसिंग सिंगना लेंग्यान फीपी दुन इकाई खुना पुटकी लोइना सी मिनिस्टर नसु वर्ल्ड मितै काउंसिल एग्जीक्यूटिव कमिटी की लुसिंग सिंगदसु लेंग्यान फीपी दुन इकाई खुना पुटकी हैरि सी मिनिस्टर न मितै फुरुप असिबु नोमनोमगी मेकि क्या दुखमांग सखनाबा थौरां क्या पेखाली हाना फोंदोरखी वरी सनाबदुन मणिपुर लेंगा की PWD यूथ अफेयर्स अमसुम स्पोर्ट मिनिस्टर कॉन्थौजम कोबिदास अमसुम MLA हाइखाम तिंगोसु सरुक याखी हानिसु पाउसिदा मखाताना फोंदोरखली अतोप पाउ मदना नंबुल तुरेल कायबदगी सामुरौद इसाउकी अवाब मयुनरी इम्फाल वेस्ट डिस्ट्रिक्ट की सामुरौ मखा लेकाय ngara नुमिदांग नंबुल तुरेल की मफम खरद कायबदगी मफम मदुरा लेबा मियाम इसिंग इसाउकी अवाब मयुनरी ngara नुमिदांग पुंग मपलम ताब सामुरौ मखा लेकाय नंबुल तुरेल की ममांग थंग सरुक्ता तोरेल तोरबान फिट तरागा मंगारुम कायबदगी मदुदगी सेंथरक इसिंग मफम क्यारा थंजलकपदगी इसाउकी अवाब हौजु फाबु मयुनरी नंबुल तुरेल की सरुक खर कायदे हैबगी पाउ खंगबदगी सामुरौ मखादा लेबा मियाम थोकनरक्तुना कायरिबा तोरेल तोरबान अदु मेन नबोनखी अदुबो अकनबे इसिंग इसेल ओइबना कायरिबा सरुक अदु थिंगु ngamkhiti अदुबो ngasi ayuk makha tana mapam atugi miyam tholak thoknaraktuna akaiba mapam adu thingnabonakhi department gi mekei degi su wa amadi phaklong singba pirakpadigi miyamna kan honaduna nambul turel gi akaiba saruk ama tapna tapna thingma ngamkhi haidi nambul turel kaibadigi sentrak pe ising na maram oiraga samurawa amasung hiyang thanga tainaba local sing ising thumjin kibadana tana mafam adura thaba manama sing ising thumjin kibadigi sauna amanga rathokre loinana ising thumjin mafam singda leibam miyamsu saphagada mafam singda hongdoktuna lainakre hausuk mafam adugi ising gi imai tapna tapna hantaraktuna isau gi phibam fakalakle hainasu paushna makhatari लोशिलक पोइना तो पॉम होटल सेकंड सिंदा सही नौरीब अंगांग थबक सुवनबा पाउजल डेक्स तगी स्पेशल कंटेन मन लखसर का नमयाम थमजरी लैबा अस्ते लैरिब अंगांग सिंगु तंगाई फदना लैरिक तमहंदबि यादी हायदना भारत सरकार ना तोवान स्कीम पैखतुना फिरोल खुंगुप लैरिक बैग अमदि सरा वलहंदुना kana hotna ringai serakta apikpa angang singbu masa maromdam hingjanaba amadi imung manungda mating pangna bahaiduna factory hotel singmada thabak suwali angang singbu thabak suwan bi yaru herabasu factory amadi hotel singi mapu singna angang sing sel tingdana makoi gi sana thanaba khara piraga thabak suwan ba si manipur dadi matam kyari gi sathaduna lakli imphal sar amadi atopa district headquarters singda laiba hotel singda sa glass samanba kolik fenganba wai tehenba asini mamangna khoirambal bazar manungda laiba hotel singda
ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯍꯜꯂꯝꯕꯗꯒꯤ ꯐꯒꯠꯂꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯌꯥꯝꯕꯅ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯌꯥꯝꯕꯅ ꯃꯄꯥꯟ ꯂꯝꯗꯒꯤꯅꯤ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯁꯨ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯉꯥꯛꯇꯅꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯝꯗꯝꯁꯤꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯅꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯗꯨꯅ ꯂꯩꯔꯤ ILP ꯑꯁꯤ ꯆꯦꯗ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯦꯛ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯣꯇꯦꯜꯁꯤꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯤꯇꯩꯂꯣꯟ ꯊꯣꯛꯇꯕꯅ ꯑꯌꯥꯝꯕꯅꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯁꯨꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯏ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯆꯥꯕ ꯍꯩꯇꯕ ꯃꯔꯣꯜ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯍꯩꯇꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯃꯗꯤ ꯕꯦꯀꯔꯤꯁꯤꯡ ꯅꯤꯌꯝ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯔꯤ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯆꯥꯔꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯧꯅꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯍꯟꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯁꯪꯕꯤꯙꯥꯟ ꯑꯗꯨꯕꯨ ꯁꯤꯡꯅꯗꯨꯅ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯇꯦꯜ ꯑꯃꯗꯤ ꯐꯦꯛꯇꯔꯤ ꯃꯄꯨꯁꯤꯡ ꯈꯛꯇꯗ ꯇꯥꯏꯅꯕꯁꯨ ꯌꯥꯗ꯭ꯔꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯍꯣꯇꯦꯜ ꯃꯄꯨꯁꯤꯡ ꯑꯉꯥꯡꯁꯤꯡꯕꯨ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯌꯣꯛꯈꯠꯄ ꯍꯣꯠꯅꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯂꯣꯏꯅꯅ ꯍꯣꯇꯦꯜꯁꯤꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯗꯦ ꯊꯕꯛ ꯁꯨꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯥꯏꯕ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ